Hai mayam sigi bora macha macha sa ai nahan yamna chaningdana hokibane masigi bora yamna piaga khoigi matum taraga smaina hobada thaina khoina angaringai da Keishampat Juction da leirembi gi hek mamangda khoigi abok haigadra ko yamna masaga ju khara dum noizaba amana howe ba ko adara khoi angaringai sa leiba chatoine cycle thauraga yamna su hawbudo aduga khani khara ingli ga tawadi kitang ju dum thoto aga dumain tawe ba aduga khoina nungthen wairam je ahal laman myamna lairu choga haibasu chani adai khoi isana chaningbasu dum khoi cha doineba adana hanse am ningjang mangtana aise hekta haurage se na hekta isana chaningakpa ma oibdo aduda marona kopi se phajana kopna soire haibedi am phajana fine oina kopna soire aduga bora se phajana totpire masi totpa matam dane ko akoina kamhaina manung sida thollalaga mapanda crispy oiduno haibase sigi mawong dane ba ina tolise haibedi masi topada soda begap oiro amoiro amata hapte ngasagi bora da soda begap hapaga crispy oini gan khalliba myam do loi lalabane kaimta dugi tawningai darka leite bora se akoina phajana totpa matam se isingi chang se yengba phajana nangna oheningi ba style do kaino haibado adugane akoigi ngasai tawba matam se sidana phajana akoigi heat se maintain tawba haibadi khangsa saraga khoigi dom sahalla lebe yare base amusu nemdahan ba marakta adagi amusu sahan kano haigat pa hit se gas se adumaina tawrakanda ngasagi akoigi yamna zuka da ba aduga machu se phajaraga kitang yellowish brownish changaga maina khoi crispy oiba kakak lawbagi style se laktoine ba adumaina nahan se hawe dum aina hawba bora se aidi kitang crispy oidari chaning deba aduna adumaina hawre aduga manung da su dum thoto amme ko aduga khoina sabada so dum kakak lawraga hauna chare chaka ju dum sabada hawre aduga yengo mayam sigize makhonje na mayam su masigi style ze mutang try tawra yengo yamna hawbane